KNAB ni Chingnabasing Naga gi yum kuntra mai thadok lamle fajiluba Naga nupi security singna rescue tawba ngamkhre mapalaibak tagi landarakli basingi mathakta action lokhalu UNC Kuki National Army Burma KNAB na haina Chingnabasing na choro wangli amadi namli khul ahum asigi puna yum kuntra ro mai thadok tuna mahang ta lamkhre haina the Gloven Naga Forum GNF na Maikai dagi Fongdaragli Nakalamarom na Myanmar da base tawba Khutlai Paiba sing landarakli basing asigi mathakta athuba matamda military action lokhat kadabani haina United Naga Council UNC gi Maikai dagi demand tawrakre report asigi matung inna Myanmar border mayada lariba Kamjong district ki manung chanba choro khulda punna yum chatret lei madugi manungda yum kungani thoi mai thadok lamki wangli khulda punna yum chahunga yangkhai rom leibagi manungda yum manga rom amanga ta tholamki loinana namli da punna yum chani yangkhai rom leibagi manungda yum ahum lom mai thadok lamki baga loinana hariba khul ahum asidagi sel oina poche kaya su huranduna puki awaba taraba khul ahum asigi mioi singna tongan ba mafam singdagi lepa laitana tangai fadaba emergency relief materials sing mateng pangnarakli miyamna so awaba taraba khunja singda angamba mateng pangbiu haina GNF ki maikai dagi Fongdaragli Nakalamromda Kuki National Army Burma KNAB amadi Bilas Volunteers Turn John BBE Jena Faruraba Tangkhul nupi Olina Ningsel Thadurakre loinana medical check-up amadi psychological assistant tawraba matungda imung manunggi miyoi singda khusinnakre hairi yetnaba lairaba matung bijoyna laingak sembada governor na yakre Bijoy Chandrasekhar na Tamil Nadu gi governor RV Arlekarga ahumlak unaduna TBK gi laingak semge haijabada governor na majority mark kyogdi haiduna yarakhidraba matung amadi TBK da saugatpa party sing apunba MLA masingi matangda chamamnaba thoktuna laklaba matungda ngasi Congress CPI CPIM BCK amasung IUML na saugatuna majority mark yoraba matungda governor ga marirak suba oina unaduna Bijoy na TBK gi laingak semge haibada governor na ayaba bikre seat chaniga kuntraga mari laiba Tamil Nadu gi assembly mikhalda TBK na seat 109 fangkibani majority mark yogdabadagi haukiba sagol sen numita Congress na makhoigi MLA manga TBK da sagol agani hairaki masagi matungda CPI amasung CPIM gi MLA ani na TBK da sagolaktuna apunba MLA 113 ki support fangki BCK gi MLA anisu TBK da sagolagani haiba wafam Fongdarakrabasu formal oiba cherol laktabana maram oraga governor na Bijoy da TBK gi laingak sembagi ayaba pirakidabani ngasi BCK gi formal oiba sagotpagi cherol amana IUML gi MLA ani na TBK da sagolakkibaga loinana punna MLA 110 na sagatuna majority mark yoba ngamkhibani Tamil Nadu gi anauba laingak ki cabinet wasak lobagi thoram hayeng nungtil pung 3 rom tabada pangthoklabai thorang tawkre adubu TBK da party mangana saugatuna laingak semgadabana maram oiraga TBK gi Bijoy na luchingma laingak asi kayam yamna mara chetkadauribano haibasidi achobo wahang ama oiri nakal amarom da ngasi ayupung 4 rom tarakpada Tamil Nadu da TBK gi laingak sembagi process ta governor na ayet papi bu yaning daba phongdoktuna bi isakyapan nifuga humdoi kawami amana petrol haijinduna masa matom ta mai thaduna sijanaba honnakre mahakpu anakpada lairamba miyamna kanma ngamlabasu maina chakibana maram oiraga na layeng sangda fibam luna laikanari hairi Naga Student Union na Delhi na Jantar Mantar da khongjang sangsinkre Naga Student Union Delhi NSUD na New Delhi da laiba Jantar Mantar da khongjang sangsinkre khongjang asi handa Ukhrul Kamjong Senapati amasung atopa district kayada khundariba Naga miyamgi mayokta balance ki thawong kaya chatharakpabu yaningdaba phongdoktuna changsinkibani khongjang aduda Mei Houre Scholar Naga Organization singi mihut kayana saruk yakhi khongjang changsinbada saruk yakhiba singna phongdorakhibada suspension of operation sugi makhada operate tawriba Kuki militant group singna Naga miyamgi mathakta chathariba balance ki thawong sing asi khudakta lefangadabani Naga miyamgi political settlement ama phanghanduna justice amasung security phangalaga tungda laitana leiba ngamhangadabani haibana chingba wafam phongdoki masida natana su agreement kakthatlu michang mikhai naiba Central Security Force sing Naga taba khungang sing digi lakthokigadabani National Highway 202 ngak senduna miyam chatpa yahangadabani haibana chingba kholausu lauki KNAB gi attack mai unarba kamjongi miyam da Global Naga Forum na mateng panggadawri KNAB na faraga puruba tangkhul nupi Olina Ningsel Assam Rifles na rescue tawkre MSU MSF de Samsuk amasung AIMS na Kamjong district ki khul ahungi khunja sing na tengmang polam sing khusin nakre
ꯊꯥ ꯑꯁꯤꯒꯤ 8ꯀꯤ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯍꯧꯔꯗꯨꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯕꯦꯁ ꯇꯧꯕ KNABꯒꯤ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯀꯦꯗꯔꯁꯤꯡꯅ ꯉꯝꯈꯩ ꯂꯥꯟꯁꯤꯜꯂꯛꯇꯨꯅ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯥꯝꯂꯤ ꯋꯥꯡꯂꯤ ꯑꯃꯁꯨꯡ ꯖꯦꯠ ꯆꯣꯔꯣꯅꯆꯤꯡꯕ ꯈꯨꯜ ꯑꯍꯨꯝꯒꯤ ꯈꯨꯟꯖꯥꯁꯤꯡꯗ ꯑꯀꯟꯕ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯍꯜꯂꯝꯕ ꯈꯨꯜ ꯑꯍꯨꯝꯒꯤ ꯄꯨꯟꯅ ꯌꯨꯝ 30 ꯔꯣꯝ ꯃꯩ ꯊꯥꯗꯣꯛꯂꯝꯕ ꯑꯃꯁꯨꯡ ꯈꯨꯟꯖꯥꯁꯤꯡꯒꯤ ꯒꯥꯔꯤ ꯑꯆꯧꯕ ꯑꯃꯁꯨꯡ ꯃꯆꯥ ꯌꯥꯎꯅ ꯄꯣꯠꯆꯩ ꯀꯌꯥ ꯃꯨꯟꯗꯨꯅ ꯄꯨꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯃꯥꯌꯣꯛꯅꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯄꯨꯟꯁꯤꯟꯅꯗꯨꯅ ꯂꯩꯔꯛꯈꯤꯕ ꯈꯨꯜ ꯑꯍꯨꯝꯒꯤ ꯈꯨꯟꯖꯥꯁꯤꯡꯗ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯂꯒꯅꯤ ꯍꯥꯏꯅ ꯒ꯭ꯂꯣꯕꯦꯜ ꯅꯥꯒꯥ ꯐꯣꯔꯝ GNFꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯐꯣꯔꯝ ꯑꯁꯤꯅ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯖꯦꯠ ꯆꯣꯔꯣ ꯈꯨꯜꯗ ꯂꯩꯕ ꯌꯨꯝ 900 ꯔꯣꯝꯒꯤ ꯃꯅꯨꯡꯗꯒꯤ 22ꯅ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯋꯥꯡꯂꯤꯒꯤꯅ ꯌꯨꯝ 250 ꯔꯣꯝꯒꯤ ꯃꯅꯨꯡꯗꯒꯤ 5 ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯝꯕꯗ ꯅꯠꯇꯅ ꯅꯥꯝꯂꯤꯗ ꯌꯨꯝ 250 ꯔꯣꯝ ꯂꯩꯕꯒꯤ ꯃꯅꯨꯡꯗ 3 ꯃꯩ ꯊꯥꯗꯣꯛꯂꯝꯂꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯃꯌꯨꯝ ꯃꯀꯩ ꯂꯩꯖꯗ꯭ꯔꯕ ꯑꯃꯁꯨꯡ ꯃꯍꯧꯁꯥꯒꯨꯝꯅ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯂꯩꯕ ꯉꯝꯗꯕꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯕ ꯈꯨꯜ ꯑꯍꯨꯝꯒꯤ ꯈꯨꯟꯖꯥꯁꯤꯡꯒꯤꯗꯃꯛ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝ, ꯐꯤꯔꯣꯜ ꯑꯃꯁꯨꯡ ꯍꯤꯗꯥꯛ ꯂꯥꯡꯊꯛꯅꯆꯤꯡꯕ ꯌꯥꯎꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯐꯣꯔꯝ ꯑꯁꯤꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯐꯣꯡꯗꯣꯔꯛꯄꯗꯒꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8:48 ꯔꯣꯝ ꯇꯥꯔꯛꯄꯗ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯣꯔꯝ ꯑꯁꯤꯒꯤ ꯀꯣ-ꯀꯟꯚꯦꯅꯔ ꯔꯣꯁꯃꯦꯔꯤ ꯖꯨꯕꯤꯆꯨꯒ ꯇꯦꯂꯤꯐꯣꯟꯗ ꯋꯥꯔꯤ ꯁꯥꯅꯗꯨꯅ KNABꯅ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯨꯜ ꯑꯍꯨꯝꯗ ꯆꯠꯊꯔꯝꯈꯤꯕ ꯑꯦꯇꯦꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯈꯨꯜꯁꯤꯡ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯌꯥꯎꯅ ꯃꯤꯑꯣꯏ ꯀꯌꯥ ꯂꯥꯟꯖꯦꯟꯅꯔꯕꯒꯦ ꯍꯥꯏꯅ ꯍꯪꯈꯤ꯫ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯗ ꯆꯞ ꯆꯥꯕ ꯂꯥꯟꯖꯦꯟꯅꯔꯕ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯁꯤꯡ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯂꯩꯇ꯭ꯔꯤ, ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯈꯣꯝꯖꯤꯟꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯔꯛꯈꯤ꯫ ꯂꯣꯏꯅꯅ ꯒ꯭ꯂꯣꯕꯦꯜ ꯅꯥꯒꯥ ꯐꯣꯔꯝ ꯑꯁꯤ ꯅꯥꯒꯥꯂꯦꯟꯗꯒꯤ ꯀꯣꯍꯤꯃꯥꯗ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯑꯣꯏꯅ ꯂꯩꯕꯅꯤ꯫ ꯐꯣꯔꯝ ꯑꯁꯤꯅ ꯅꯥꯒꯥꯂꯦꯟꯗꯒꯤ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯅꯣꯔꯊ ꯏꯁꯇꯔꯟ ꯁ꯭ꯇꯦꯠꯁꯤꯡꯗ ꯂꯩꯕ ꯅꯥꯒꯥꯁꯤꯡꯒꯤ ꯈꯛꯇ ꯅꯠꯇꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯂꯩꯕ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯄꯗ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯔꯝ ꯑꯁꯤꯅ KNABꯅ ꯊꯥ ꯑꯁꯤꯒꯤ 8ꯇ ꯑꯀꯟꯕ ꯑꯦꯇꯦꯛ ꯆꯠꯊꯔꯝꯕꯗꯒꯤ ꯌꯨꯝ ꯀꯩ ꯃꯩ ꯆꯥꯛꯇꯨꯅ ꯑꯃꯁꯨꯡ ꯊꯨꯒꯥꯏ ꯌꯥꯟꯈꯥꯏꯗꯨꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯂꯕ ꯈꯨꯜ ꯑꯍꯨꯝꯒꯤ ꯈꯨꯟꯖꯥꯁꯤꯡ ꯃꯔꯥꯜ ꯃꯊꯨꯝ ꯃꯥꯡꯂꯕꯁꯤꯡꯗ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯃꯤꯌꯥꯝꯗꯒꯤ ꯃꯇꯦꯡ ꯂꯧꯕ ꯍꯧꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯐꯣꯔꯝ ꯑꯁꯤꯅ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯨꯜ ꯑꯍꯨꯝꯒꯤ ꯈꯨꯟꯖꯥꯁꯤꯡꯗ ꯁꯦꯜ ꯑꯃꯁꯨꯡ ꯄꯣꯠ ꯆꯩꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ, ꯃꯁꯤꯒꯤꯗꯃꯛ ꯂꯅꯥꯏ ꯃꯤꯑꯣꯏꯁꯤꯡ, ꯂꯨꯞꯁꯤꯡ, ꯆꯔꯆꯁꯤꯡ ꯑꯃꯁꯨꯡ ꯐꯨꯔꯨꯞ ꯄꯨꯝꯅꯃꯛꯀꯤ ꯃꯤꯌꯥꯝꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅꯁꯨ ꯑꯄꯤꯜ ꯇꯧꯕ ꯍꯧꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯑꯃꯔꯣꯝꯗ KNABꯅ ꯆꯠꯊꯔꯛꯈꯤꯕ ꯑꯀꯟꯕ ꯑꯦꯇꯦꯛ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯈꯣꯏꯗ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔ ꯏꯁꯇꯔꯟ ꯖꯣꯟ (BVE)ꯖꯦꯠꯀ ꯈꯨꯠꯁꯝꯅꯗꯨꯅ ꯅꯥꯝꯂꯤ ꯈꯨꯜꯗꯒꯤ ꯐꯥꯗꯨꯅ ꯄꯨꯔꯨꯕ ꯇꯥꯡꯈꯨꯜ ꯅꯨꯄꯤ ꯑꯣꯂꯤꯅꯥ ꯅꯤꯡꯁꯦꯟꯕꯨꯗꯤ ꯉꯁꯤ ꯊꯥꯗꯣꯔꯛꯄꯗꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯔꯦꯁꯀ꯭ꯌꯨ ꯇꯧꯔꯦ ꯍꯥꯏꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ IGAR ꯁꯥꯎꯊꯀꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯐꯥꯗꯨꯅ ꯄꯨꯔꯨꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯄꯨꯔꯣꯏꯕ ꯑꯁꯤ ꯚꯤꯂꯦꯖ ꯍꯦꯟꯗꯃꯦꯟ ꯑꯣꯏꯕꯒ ꯂꯣꯏꯅꯅ ꯅꯨꯄꯤ ꯑꯁꯤꯕꯨ ꯈꯨꯠꯁꯤꯟꯅꯕꯒꯤ ꯊꯧꯔꯝꯗ CSOꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡꯁꯨ ꯌꯥꯎꯈꯤ꯫ ꯅꯨꯄꯤ ꯑꯁꯤ ꯍꯦꯛ ꯊꯥꯗꯣꯔꯛꯄꯒ ꯃꯍꯥꯛꯀꯤ ꯏꯃꯨꯡꯒꯤ ꯑꯃꯁꯨꯡ CSOꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯆꯁꯥꯠꯇ ꯂꯩꯕ ARꯒꯤ ꯌꯨꯅꯤꯠ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗ ꯄꯨꯔꯛꯇꯨꯅ ꯑꯏꯕ ꯆꯦ ꯆꯥꯡꯒ ꯂꯣꯏꯅꯅ ꯐꯣꯔꯃꯦꯜ ꯑꯣꯏꯅ ꯈꯨꯠꯁꯤꯟꯅꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯁꯤꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ, ꯚꯤꯂꯦꯖ ꯍꯦꯟꯗꯃꯦꯟ ꯑꯃꯁꯨꯡ CSOꯁꯤꯡꯒ ꯂꯣꯏꯅꯅ ꯇꯥꯡꯈꯨꯜ ꯅꯨꯄꯤ ꯑꯁꯤꯒꯤ ꯈꯨꯜ ꯑꯣꯏꯔꯤꯕ ꯈꯥꯡꯄꯥꯠꯇ ꯆꯠꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯦꯇꯦꯛ ꯑꯗꯨ ꯆꯠꯊꯔꯤꯉꯩꯒꯤ ꯃꯅꯨꯡꯗꯁꯨ ARꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯜꯇꯤꯄꯜ ꯔꯦꯁꯀ꯭ꯌꯨ ꯇꯤꯝꯁꯤꯡ ꯗꯤꯄ꯭ꯂꯣꯏ ꯇꯧꯈꯤ꯫ ꯑꯦꯇꯦꯛ ꯑꯗꯨꯅ ꯁꯣꯛꯍꯜꯂꯕ ꯌꯨꯝ 10 ꯀꯟꯕꯒ ꯂꯣꯏꯅꯅ ꯃꯤꯆꯝꯁꯤꯡꯕꯨ ꯃꯅꯥꯛ ꯅꯛꯄ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯊꯝꯈꯤ꯫ ꯅꯨꯄꯤ ꯑꯃꯁꯨꯡ ꯑꯉꯥꯡ ꯌꯥꯎꯅ ꯂꯥꯟꯖꯦꯟꯅꯔꯕ ꯈꯨꯟꯖꯥ 15 ꯔꯦꯁꯀ꯭ꯌꯨ ꯇꯧꯗꯨꯅ ꯑꯦꯂꯣꯌꯣꯗ ꯂꯩꯕ ARꯒꯤ ꯀꯦꯝꯞꯇ ꯃꯇꯦꯡ ꯄꯥꯡꯈꯤ꯫ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ ꯑꯃꯕꯨ ꯈꯨꯗꯛꯇ ꯐꯥꯔꯁꯠ ꯑꯦꯗ ꯄꯤꯕꯒ ꯂꯣꯏꯅꯅ ꯃꯦꯗꯤꯀꯦꯜꯒꯤ ꯃꯇꯦꯡꯁꯨ ꯄꯥꯡꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯣꯏꯅꯅ KNABꯅ ꯆꯠꯊꯔꯝꯈꯤꯕ ꯑꯀꯟꯕ ꯑꯦꯇꯦꯛ ꯃꯥꯌꯣꯛꯅꯔꯕ ꯖꯦꯠ ꯆꯣꯔꯣ ꯋꯥꯡꯂꯤ ꯑꯃꯁꯨꯡ ꯅꯥꯝꯂꯤ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯗ ꯑꯦꯝꯁꯨ, MSF, ꯗꯦꯁꯥꯝꯁꯨꯛ ꯑꯃꯁꯨꯡ ꯑꯦꯝꯁꯅꯆꯤꯡꯕ ꯃꯍꯩꯔꯣꯏ ꯂꯨꯞ 3ꯅ ꯆꯦꯡ, ꯍꯋꯥꯏ, ꯇꯤꯜꯍꯧ, ꯑꯂꯨ ꯑꯃꯁꯨꯡ ꯑꯆꯥꯊꯥꯎꯅꯆꯤꯡꯕ ꯈꯨꯜ ꯑꯍꯨꯝꯒꯤ ꯈꯨꯟꯖꯥꯁꯤꯡꯗ ꯇꯦꯡꯕꯥꯡꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯀꯤꯁꯇꯥꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯇꯦꯔꯣꯔꯤꯁꯠ 5 ꯍꯥꯠꯈ꯭ꯔꯦ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯈꯥꯏꯕꯔ ꯄꯈꯇꯨꯟꯈ꯭ꯋꯥ ꯄ꯭ꯔꯣꯚꯤꯟꯁꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯨꯅ ꯇꯦꯔꯣꯔꯤꯁꯠ 5 ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯀꯤꯁꯇꯥꯟ ꯑꯥꯔꯃꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯥꯀꯤꯁꯇꯥꯟ ꯑꯥꯔꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯄ ꯋꯥꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯈꯤꯕ ꯊꯥ ꯑꯁꯤꯒꯤ 8 ꯑꯃꯗꯤ 9ꯗ ꯈꯥꯏꯕꯔ ꯄꯈꯇꯨꯟꯈ꯭ꯋꯥ ꯄ꯭ꯔꯣꯚꯤꯟꯁꯇ ꯂꯩꯕ ꯊꯦꯡ ꯑꯃꯗꯤ ꯗꯦꯔꯥ ꯏꯁꯃꯥꯏꯜ ꯈꯥꯟ ꯗꯤꯁꯇ꯭ꯔꯤꯛꯇ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯇꯦꯔꯣꯔꯤꯁꯠ ꯀꯌꯥ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯦ ꯍꯥꯏꯕ ꯏꯟꯇꯦꯂꯤꯖꯦꯟꯁ ꯔꯤꯄꯣꯔꯠ ꯑꯃ ꯐꯪꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯆꯪꯁꯤꯟꯗꯨꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯗ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯈꯨꯠ ꯍꯟꯗꯨꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯑꯗꯨꯗ ꯍꯥꯏꯔꯤꯕ ꯇꯦꯔꯣꯔꯤꯁꯠ 5 ꯑꯗꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯇꯦꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯇꯥꯍꯔꯤꯛ-ꯏ-ꯇꯥꯂꯤꯕꯥꯟ ꯄꯥꯀꯤꯁꯇꯥꯟ (TTP)ꯒꯤ ꯇꯦꯔꯣꯔꯤꯁꯠ 3 ꯍꯥꯠꯈꯤ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ TTPꯒꯤ ꯃꯦꯝꯕꯔ ꯑꯗꯨꯅ ꯗꯦꯔꯥ ꯏꯁꯃꯥꯏꯜ ꯈꯥꯟ ꯗꯤꯁꯇ꯭ꯔꯤꯛꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀ ꯅꯣꯡꯃꯩ ꯀꯥꯞꯅꯕꯗ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯅ ꯄꯥꯀꯤꯁꯇꯥꯟ ꯑꯥꯔꯃꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯈꯥꯏꯕꯔ ꯄꯈꯇꯨꯟꯈ꯭ꯋꯥ ꯑꯃꯗꯤ ꯕꯦꯂꯨꯆꯤꯁ꯭ꯇꯥꯟ ꯄ꯭ꯔꯣꯚꯤꯟꯁꯇ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯒꯤ ꯑꯦꯛꯇꯤꯚꯤꯇꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯚꯤꯟꯁ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯁꯤꯡꯗ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯇꯠꯇꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯂꯦꯞꯇꯅ ꯊꯣꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 2022ꯗ ꯄꯥꯀꯤꯁꯇꯥꯟ ꯂꯩꯉꯥꯛꯅ ꯊꯝꯅꯈꯤꯕ ꯁꯤꯖꯐꯥꯌꯔ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯗꯨ ꯆꯠꯅꯔꯔꯣꯏ ꯍꯥꯏꯅ TTPꯅ ꯂꯥꯎꯊꯣꯛꯈꯤꯕꯗꯨꯒꯤ ꯃꯇꯨꯡ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯚꯤꯟꯁꯁꯤꯡ ꯑꯁꯤꯗ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯒꯤ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯡ ꯍꯦꯟꯒꯠꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯏꯔꯥꯟꯅ ꯃꯤꯂꯤꯇꯔꯤ ꯏꯀ꯭ꯋꯤꯞꯃꯦꯟꯠꯁꯤꯡ ꯂꯩꯕꯗ ꯃꯇꯦꯡ ꯄꯥꯡꯉꯤ ꯍꯥꯏꯗꯨꯅ US ꯅ ꯀꯝꯄꯦꯅꯤ ꯀꯌꯥ ꯁꯦꯡꯁꯟ ꯊꯝꯈ꯭ꯔꯦ꯫
Iran military equipment sing leibada tongan balaibak singi company sing na mating pangi haina maral seiraduna hariba company sing asigi mathakta US lengang na nauna sanction thamkre. US lengagi Treasury Department Office of Foreign Asset Control OFAC na thokpa statement amagi matungina Iran military na langi equipment sing leina bahonabada West Asia amadi Eastern Europe da leiba tongan balaibak sing na mating pangi hariba company sing asina Islamic Revolutionary Guard Corps ta mari thamduna Iran series unmanned aerial vehicle UAV amadi ballistic missile sing leibada mating pangi haina phongduragli. US ki President Donald Trump ki lengang na chathariba economic fury campaign asigi manung chana hariba company sing asigi mathakta nauna sanction thambani hari. US ki Treasury Department ki matungina Middle East Asia amadi Eastern Europe company sing na hana Center for Innovation and Development of Iran CITC haina khangnaramba hojikna Tauna maming onthokraba Center for Progress and Development of Iran CDPI ga mari thamduna Iran military equipment sing leibada mating panglambani haidi. US ki Secretary Scott Bessent na Iran ki Islamic Revolutionary Guard Corps hojik lupka dauraba hi amada tongduna mathwai hingnaba koi chen ba uchi amaga pangkhak oire hainasu Iran bu karemnaba wafam phongdurakli. Mangna makha tarduna hai US President Donald Trump ki luching makhada Iran military na mating pangliba company amadi foreign laibak sing ki mathakta mathau taba action sing chapchana lokhatuna US pungak senduna thamgani haina phongdurakli.